ꯇꯧꯔꯛꯇꯦꯗ ꯕꯣꯜꯗꯤꯌꯥ ꯑꯃ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯇꯧꯕ ꯐꯩꯌꯦ ꯆꯠꯄ ꯐꯪꯗꯕ ꯂꯝꯕꯤꯁꯤꯡꯁꯦ ꯂꯝꯁꯤꯡꯁꯦ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯀꯣ ꯑꯁ ꯉꯁꯥꯏꯒꯤ ꯊꯣꯡꯁꯨ ꯂꯥꯟꯗꯅꯤꯀꯣ ꯋꯥꯒꯤ ꯊꯣꯡꯗꯣ ꯁꯤꯗꯩ ꯃꯊꯥ ꯁꯥꯏ ꯌꯧꯗ꯭ꯔꯣ ꯃꯥꯜꯂꯦ ꯊꯣꯡꯗꯣ ꯑꯣ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯛꯏꯔꯕ ꯋꯥꯒꯤ ꯊꯣꯡꯗ ꯈꯔ ꯍꯥꯏꯕ ꯊꯣꯡꯗꯣ ꯂꯥꯛ ꯁꯤꯁꯨ ꯗꯦꯟꯖꯔꯅꯤ ꯒꯣꯕꯤꯟꯗ ꯍꯥꯏꯔꯝꯃꯦ ꯖꯤꯐꯤ ꯊꯣꯡꯕ ꯀꯩꯁꯤ ꯄꯨꯂꯣꯏ ꯂꯣꯟꯗꯣꯏ ꯑꯣ ꯌꯥ ꯉꯁꯥꯏ ꯊꯣꯡꯗ꯭ꯔꯣ ꯌꯧꯔꯕꯣ ꯌꯧꯗꯦ ꯌꯧꯗꯦ ꯑꯃ ꯌꯧꯗꯦ ꯑꯃ ꯋꯥꯠꯂꯤ ꯇꯝꯊꯤꯕ ꯊꯣꯡ ꯋꯥꯠꯂꯤ ꯇꯤꯚꯤ ꯊꯣꯡ ꯑꯅꯤ ꯋꯥꯠꯂꯤ ꯁꯤꯅ ꯑꯣꯏꯕ ꯁꯤꯗꯤ ꯌꯣꯠꯇꯤꯅꯤ ꯖꯤꯔꯤ ꯂꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯁꯣꯏꯗ ꯂꯣꯏꯔꯦ ꯂꯣꯡꯉꯦ ꯑꯗꯨꯝ ꯕꯪ ꯑꯗꯨꯝ ꯇꯥꯔꯦ ꯅꯥꯞ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯂꯩ ꯁꯤꯁꯦ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ ꯆꯤꯡꯕ꯭ꯔꯣ ꯆꯤꯡꯉꯤ ꯑꯁꯤꯗꯤ ꯌꯥꯝ ꯁꯦꯝꯕꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯂꯝꯕꯤꯁꯦ ꯁꯦꯝꯗ꯭ꯔꯦ ꯆꯠꯂꯦ ꯃꯤꯁꯤꯡꯁꯦ ꯃꯤ ꯅꯠꯇꯕꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏ ꯎꯔꯤꯁꯦ ꯑꯗ ꯑꯁꯦꯡꯕꯅꯤꯗ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯃꯣꯏ ꯆꯤꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯪꯉꯨꯕ ꯂꯝꯕꯤꯗꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯍꯧꯕ ꯏꯁꯄꯣꯔꯠꯀꯤ ꯒꯥꯔꯤꯗꯨ ꯑꯝꯇ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯎꯗꯕ ꯃꯥꯜꯂꯦ ꯁꯤꯗꯀꯣ ꯃꯥꯔꯀꯣꯗ ꯐꯣꯟ ꯇꯧꯕ ꯐꯩ ꯐꯤꯕꯝ ꯑꯃ ꯃꯤ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯂꯩꯇ꯭ꯔꯦ ꯀꯨꯀꯤꯡ ꯊꯥꯈꯤꯔꯕ ꯀꯨꯀꯤꯡ ꯊꯥꯈ꯭ꯔꯦ ꯁꯟꯇ꯭ꯔꯤ ꯇꯥꯏꯅꯦ ꯃꯣꯏꯁꯨ ꯁ꯭ꯋꯥꯏꯗꯤ ꯐꯖꯅ ꯁꯨꯏꯌꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯁꯦꯝꯈꯤꯕ ꯂꯝꯕꯤꯒ ꯃꯥꯟꯖꯜꯂꯛꯑꯦ ꯑꯗꯩꯗꯤ ꯁ꯭ꯋꯥꯏ ꯖꯒꯥꯗꯗꯤ ꯀꯨꯀꯤꯅ ꯍꯧꯔ ꯀꯨꯀꯤ ꯂꯣꯏ ꯀꯨꯀꯤ ꯑꯣꯏꯅ ꯁꯤꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯔꯤꯜ ꯉꯁꯤꯒꯤꯁꯤ ꯃꯣꯏꯅ ꯍꯧꯔꯛꯑꯒ ꯃꯥꯅꯦ ꯃꯣꯏꯅ ꯊꯥꯖꯗꯕ ꯖꯥꯠꯅꯤꯗ ꯃꯥꯅꯦ ꯑꯗ ꯑꯁꯦꯡꯕꯅꯤ ꯌꯥꯝꯁꯤꯜꯂꯛꯀꯅꯤ ꯃꯣꯏꯗꯤ ꯀꯥꯞꯄꯝꯕ ꯆꯦꯜꯂꯒ ꯍꯜꯂꯒ ꯇꯥꯟꯅꯔꯀꯥꯟꯗ ꯍꯥꯠꯀꯦ ꯈꯟꯕ ꯍꯣꯏ ꯂꯝꯍꯨꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯝꯕꯤ ꯊꯥꯡꯕꯗꯨ ꯁꯤꯅꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯕ ꯄꯥꯈꯠꯂꯤꯅꯤ ꯏꯁꯄꯣꯔꯠ ꯀꯝꯄꯅꯤꯗꯨ ꯂꯩꯍꯧꯕ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯎꯕꯅꯦꯕ ꯔꯦꯁꯄꯤꯌꯣ ꯍꯥꯏꯅ ꯁꯤꯗ ꯍꯟꯗꯕꯤꯗ ꯈꯪꯗꯕꯤꯗꯤ ꯀꯤꯅꯤꯕ ꯁꯤꯞ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯀ꯭ꯂꯁ ꯑꯃ ꯍꯟꯗꯣꯛ ꯐꯖꯅ ꯅꯈꯣꯡ ꯕꯇꯪ ꯊꯣꯛꯑ ꯃꯥꯜꯂꯦ ꯁꯤ ꯉꯥꯛꯇ ꯁ꯭ꯋꯥꯏꯗ ꯆꯤꯡꯌꯥ ꯈꯥ ꯋꯥꯡ ꯁꯤꯅꯒ ꯇꯥꯡꯈꯨꯜ ꯉꯁꯥꯏ ꯇꯥꯡꯈꯨꯜꯒꯤ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯈꯥꯡꯉꯦ ꯐꯣꯟ ꯌꯥꯝ ꯌꯧꯔꯝꯗꯥꯏ ꯐꯣꯟ ꯇꯧꯔꯛꯀꯦ ꯄꯨꯔꯥ ꯊꯧꯗꯣꯔꯛꯑꯀꯥꯟꯗ ꯌꯨꯝꯗ ꯂꯩ ꯏꯊꯟ ꯌꯧꯗ꯭ꯔꯤꯗ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗꯩ ꯊꯧꯗꯣꯛꯇꯣ ꯀꯨꯏꯅ ꯄꯤꯅꯟꯗꯣ ꯊꯧ ꯇꯝ ꯆꯠꯂꯣ ꯇꯝ ꯆꯠꯂꯣ ꯇꯞꯅ ꯆꯠꯂꯣ ꯈꯦꯠꯄꯅꯤ ꯀꯩꯅꯣ ꯆꯀꯥ ꯁꯤꯠꯄꯩꯅꯦꯕ ꯅꯪꯒꯤꯗꯣ ꯈꯔ ꯊꯧ ꯈꯔ ꯀꯟꯕꯤ ꯁꯨꯝꯕꯗꯤ ꯇꯝ ꯊꯧꯗꯕꯅꯤ ꯀꯥꯏꯗ ꯅꯪꯒꯤꯗꯤ ꯈꯔ ꯁꯤꯠꯆꯤꯜꯂꯤꯅꯤ ꯈꯤꯇꯪ ꯉꯥꯏꯅꯕ ꯅꯪ ꯈꯦꯠꯀꯗꯕ ꯃꯣꯏ ꯈꯔ ꯌꯧꯔꯛꯀꯦꯔꯥ ꯁꯨꯝꯕꯁꯤ ꯇꯞ ꯇꯞ ꯊꯧꯒꯗꯕꯅꯤ ꯁꯣꯏꯔꯗꯤ ꯀꯔ ꯆꯠꯀꯗꯕꯅꯤ ꯄꯟꯒꯗꯤ ꯃꯔꯛꯇ